Ngasigidi makha tama question leitre. Zero hour ki nungchabanta kano tawjage. Handaki session je hek hawrpadagi akoi opposition ki side dagi hujik tha 15 rom sujalaaba state sigi leiriba Oninga ba thodok thu ibji kana su thu oninga moi adu thokre adu thokraga chu koi karino tanaraga house ki karino honorable speaker na ya biraga squeeze tawraga matam mahan bagi mahutta namit humni mari ni ra adu daida session si ten laga hujiki leiriba manipur gi problem house data Kanavayaba or secret session ni kangte amani kangte tausi na haibi basi honorable speaker na su yabi dre aduga treasury ki side ruling da laibu ai noi manga na haibu kari taune ge haibi gi wakhanda adum khanbi bra karino khoi di praja sing ge interest da haijebni hojik si house in session da leiringish da pauka ngarang su chawi khaida katnare hujik su palenda subject to confirmation nomai kapa makhon taba haibra katna ba haibra question chena na palen bajar sida singi yamna interior oiba Churachandpur da hairo Churachandpur gi manung hanjan ba Kherjon da or natragana Tamenglong da ata interior oiba ukhul gi ata interior da natie ba hawak chau khaise Egypt plain area gumni parlianasi plain area gumbane sida hujik leiba situation sida koina haijaba haiba tare karino manipur praja sing si waman gre akoina opposition ne na political mile age launa na ba madugi praja sing si haide in all sector, in all front, kari phibam da leige haisi mayam ne hena khangbi rabani election biriba honorable minister sing aduga leiba mayam sing sina hena keno tolbani city hujiki crisis se sarkar gi side gi particularly leader of the house na haibani ko sidi manipur da sahi ama makhai phajala ba hujiki manipur gi issue manipur gi problem se is not a mere law and order gi nate geopolitical ni aduni foreign interference ni aduni adani akoina haijari badi constitutional संविधान पीबा state government da piriba magi right haiba tare law and order ajana fully exercise to be over law and order se adumadu karigumba keno tawdragana hujik leiriba prevailing situation sidani honorable leader aina haije hujik ada palenda kapnari ye khawsa ikhaida wine house in session no akoi right lay na house palenda tari thoi right lay ba do sina ni manipur da bharat ka democracy leiroi karamba mafam da karamba manipur gi itihas ta tam loriba local body se election tawdaga phurikhaw dagi panchayat se administrator hap se karamba itihas ta lei Honorable senior member no nati aduna neba sar election 20 years ago zero war gi timing da bhawba kitang minute manga tara bo pibi de aduna akoina haijabadi akoina hujik leiriba prevailing situations de da house na resolution ta lawsi na koi honorable member mangana private member resolution jabne adusu atai nate ko leiriba sarkar sina particularly honorable chief minister na
Honorable Prime Minister, Home Minister, adu leiro even state government na koi disturb tawba pamjadiye. Adu madu state government na law and order se si problem leibadagi ni external aggression adu sangi haiba targati Bharat Sarkar ki mateng Prime Minister haijaraga masi community ani gi Honorable Senior Member, interview tawbiu na haije se haiba kaigumamda thamjage. Ngarangsu ai na khanjabada yamna pak sanna nainakhiba wafam oina tawre. Aduga hojiki house chaliba house natraga parliament session ne loibaga honorable leader of the house madu magi office tegi su unanaba khonanaba appointment loba khotpa isu tawgena takpi khre adu maduda khanjanna sum akoi khanna singaram jadabra na khanjaba adugi wana chede sar ngasigi akoi member jing na pukatba member jing gi right leina member jing na resolution lawsi haibdo honorable speaker na madu admit tawbidre ba admit tawbidabagi madugi justification su akoi na communicate tawbid aduna madugi akoi pendabado akoi phongdok chaning bane ba madu su tar roi opposition na haining ba hayu press na haining ba hayu akoi tawning tawni haiba targadi manipur ki praja sing interest ani akoi na haije bise aigi individual ki or natragana opposition ki kudong sab launa na ba haije ba natie ba adu weragadi house makha kana akoi session thambada hoi Horendi noktra table thin such a government hire kani akoi haije si manipur ki praja sing interest da manipur praja sing se ka launa Honorable Senior Member, haibi gadaba point amani haibi gadaba point amani to takpi rakam session haibi gadaba point amani to haibi nati ai do shan dige tawini adu honorable speaker na public interest da akoi na pukhatchaba Number 2, discussion and voting